Machine sizinaduna turildagi nung laingoi pek payahandaba haiba fireb state cabinet na laure athubada gazette fonglagani haina chief minister N Birena fongdokre. Olakpa chahi ani gi matungdagi di Manipur asi maida mipal tangdaba state ama oiragani haina power minister TH Biswajitna house da thasama bikre. Assembly gi mifam da maitai bu ST list chalhanna bawarep lauraga center da recommendation thaga da bani haiduna masing yamlaba miyamna lamlong kaithel dagi assembly tamna changsilakpada police ka mutnakre. Amasung National Highway 37 lambi sem da bagi mayok ta awang kunaw amadi sagol tongba apunba miyamna lambi asida thoklaktuna sagol tongba bazar da lambi thingbagi khongjang changsilkre. Mayam bukurum jari adom ning birbas impact news ni SONALEE MAIBAM na hogju pungja sifaw bugi maroiba pausing miyam da pizere. Machine sizinaduna tureldagi nung laingoi pek payahandaba haiba fireb state cabinet na laure athubada gadget fonglagani haina chief minister N Birena fongdokre. Laingaki fireb asigi wangmada turel ama hektada machine sizinaduna nung laingoi pek lamba singi mathakta chairak fangani haina mahakna house da thamki loina turel da nung laingoi pek liba sing asi masak khangdoktuna sendal lambi onthoknaba MGNREGS da ming hapchinduna scheme asigi kanaba fanghanaba laingak na hotnari haina mahakna fongdokhe wafam asing asi famkhiba Manipur Legislative Assembly mifamda logi wangmada thawal turel da nung laingoi pekpa turel gi ising motsinbagi matangda khangabok AC gi MLA Surja Kumar na pukhalakhiba calling attention motion gi paukhum oina fongdokibane chief minister na makha taraduna logi wangmada turel khongnung dagi nung laingoi pekpa gi thabak sing lengak na athingba thamduna lakli athingba thugairamba gari kaya fagatpagi case kaya ama leiri haikhe turel dagi nung laingoi pekpa na miyoi kaya gi hingna bagi lambi oiri khangi adubo thawong asina Miyoi kayada akaiba pi haiba asisu kanthadaba chumgani turel motsilabasu selfang laga loire haiba wakhalon thadok piyu turel mapanda tariba miyoi singi chada marfutara mapandi turel motsin bayade haiba wakhalon chende turel manak nakna amangsang sajinduna turel irol nungda fattaba thadaba asimak laibak thibani thawal turel gi paring oiriba nongdam tangkhul gi mafamda Proclaim amadi JCB sizinaduna nung laingoi kotpa chingleibak sing turel da chamsinba amadi maram oiraga turel gi ising lainang oina chelakpani kangpokpidagi Imphal fawbada cheliba turel sing yengsinnaba laingakna akan makhongthang laukhatle khongthang asigi sarukamoina turel sing khongbanda saramba amangsang kaya lauthokre logi wangmada turel ising motsilamba kaya gi mathakta case pankhre haikhe mahakna makha taraduna nung laingoi pekpagi thabak asi khudakta thingba yaroidabana akoibagi khalda akaiba pidanaba turel singdagi lapthokna quarry sing tawhannaba mafam khandokle haikhi calling attention motion asibu pukhatlakiba Congress MLA Surja Kumar na fongdokhibada thawal turel maril da leiriba mapithel dam ge upstream dagi hauraga turel asigi nakieta tariba miyoi kaya isingda awaba mayoknari turel asida hojik cheliba isingi fibam fattaba oirakpadagi turel asigi nakieta taba miyamna ihau hauduna high court ta PIL thakiba leikre hojik leiriba isingi fibam asida dumak chelabadi midi lairadana sanga fawba kuina hingadaba mandabana mari leinaba singna athubada turel ising asi sizinaba yaba mawongda onthoknaba hotnabiyo haina mahakna laingaki pukning chingsinke nakalamaromda laingaki doctor singna Sintha leptuna health center amadi district hospital sing thingbagi khongjang changsilamba adu Chorchanpur district None district Imphal West Imphal East amadi atai mafam kayada mahusagumna analayeng sanghangduna mathau tawba hore haina CMN Birena ngasigi mifamda statement thamkhe aina thaba ma tawgadabasina mingon sida kari sokadabgi haibagi sigi wakhal si leinaragadi hana masi khallagadi thawk tawdingai da masi thoidabani adai khoigidi ai hingaga loye haibagi wakhal da yamna chatnakibanina magi check tu ishindu naigera nairore makhada thakkera thawaira mi siger aigi leingoi du yolaga ai paisa phangaga loire aigi sa hingaga loire or ai paisa pairaga loire sini tawnariba aikhoigi Manipur gi peoples ki mentality loina nate hojiki area sing se tawnaris
Chahi ani gi matungdagi di Manipur asi maida mipal tangdaba state oiba ngamlagani haina Power Minister TH Biswajit na House ta thajaba pikre wafam asi Manipur Legislative Assembly gi ngasi gi mifam gi wahang pahong gi matamda Congress MLA ke Ranjit ki mahut sinduna wangkhem AC gi MLA ke Megha Chandrana mai leibada lenga ki sel puthaba leibra haina hanglakhiba wahang gi pauko moina Minister Biswajit na phongdokhibane haujik oiriba state asi gi mai gi fibam gi matangda Minister Biswajit na phongdokhibada megawatt chahum puthokpa ngamba mini hydroelectric project paikhatnaba thabak ayambana loisilakle center namasigi damak achangba senfam gi chada marfutara puthokadaba policy yaubana project asi paikhatpa hauba amadi World Bank ki senfam fanglagadi state asigi oina su masagi mai puthokpa ngamlagani haike mahakna makha taraduna lenga kasina paikhatliba Imphal Mayol gi ring road grid line semba loiduna leibak asigi tongan ba mafamdagi mai loba yare masina road setting gi awaba leiroi haike eastern grid tagi mai loba yabagi mathakta ring road grid line asida state ama hekta da 400 kV line 132 kV line amadi 33 kV line da mai purakpa yare haiki Chingi district sing da haujik oiriba mai gi fibam gi matang da hanglakpa wahangi paukhum oina Minister Biswajit na Chingi district sing da nauna yumthong lakh ani ga lising kun rom da nauna prepaid meter pan ba haure Chingi oina hojik faubada apunba consumer lakh manga ga listing kun leiriba asigi manungda lakh mari ga listing humfu mari de prepaid consumer oire nongjuta matamda nongmada mai megawatt chama hena puthoklabasu lean season matamda megawatt humfutara dagina marfu khak puthokpana mai konada bagi open market tagi mai unit amada lupa tara dagi hauraga tara humdoi faubugi manungda leibana lengak asina awaba mayoknari mai gi revenue karakpagi chang nongmagi wangkhalaktuna Lupa crore chamaga kuntra dagina chamaga nifu romgi senfam tolambadagi ngasidi lupa crore humfu manga rom tamak ngai silakle senfam sing asi singdokna ba loisilakpaga lengak na ngaliba awaba asi nangliba awaba asi kokpangamlagani haina mahakna phongdokhe Assembly gi mifam da maitai bo settle tribe list chalhana ba ware plauraga center the recommendation thaga da bani haiduna masing yam laba miyamna lamlong kaithel dagi assembly tamna changsilak pada police ka mukna khre khongjang adunga sinung thilpung amarom taba matam da STDCM gi thomi sing amadi social standard club khurai nandai bam laikai gi thomi singna lamlong kaithel dagi hauraga assembly tamna changsin ba haurak pada police na thatki mafam adu da khongjang loi singa police ka chawna mukna raktuna henbat police team kaya laktuna miyam gi irang adu control tawki ngasigi khongjang aduga mari lainana social standard club ke advisor salam ibo pishakna MLA minister kayana mitai bo ST list chalhanbada matik chadre hairabasu recommendation tharamdai da tumina laibasi laibak thibani maramasina minister MLA singh na masana haijakhiba wafam sing adu thabak oina utpiu haiki amaromda ngasigi khongjang adugi matangda STDCM gi working president L Lokendrona phongdokhibada STDCM na democratic oina changsilakliba ihawasida lengak na tumina laithokpasi tumgi mirol gi maraibak temsing na bane democratic oina khongjang changsinbada police na akan aring singduna khatnaba hobasi taraina laude maram asina hojik chathariba mifam asibu furup kanbagi warep asi sungsoi soidana lobio haike National Highway 37 lambi sem da bagi mayok tang asi National Highway 37 gi lambi thingdu na khongjang changsin khre awang khuna wamadi sagol tongba apunba miyam na lambi da thoklaktuna sagol tongba bazar da lambi thingba gi khongjang adu changsin khibani lambi thingba gi khongjang changsin ba adu da examination thaba chatpa lakpa ana ayek amadi mai ising na chingba singidi komthokhi khongjang adu da sarukya khibi Chandrakala wangkhem na phungdorokpada lambi thingba gi changsilakliba khongjang asi numit humni sure Avantika kauba company amana lambi asi semgani haiduna kumja English ani ga kunmathoi da lambi asi kot pa hauki chahi ani hanjilaklaba asi fawbada lambi semlaktabadagi khoisaunaraba miyamna thoklaktuna khongjang asi changsin bane company asi gi mihut khara laktuna chahi asi gi February 12 fawbugi manungda lambi semba loisingani haina miyamda thajaba piram khibasu laikhrabani mapalamgi company asina lamdam asi gi miyamda namthak tawriba asi laibak thibani ngarangsu company asi gi miyoi khara laktuna lambi asi semba hauragani haiduna nung thaba hauramlaba matung chenkhibadagi haujik fawba thabak suba miyoi amata laktri Manipur gi chief minister athuba matamda mithiang changbiduna miyamda namthak tawriba company asigi mathakta action laukhatpiyo semba loisindana leiriba lambi asisu athuba matamda semba loisinbiyu karigumba lambi asi semdana adumak leirabadi makha taba akan makhongjang kaya changsilakani haike
ꯇꯥꯡ 16 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯝꯕꯤꯁꯦ ꯁꯦꯝꯖꯔꯒꯅꯤ ꯑꯗꯨꯏꯗ ꯀꯔꯤꯒꯨꯝꯕ ꯁꯦꯝꯕꯤꯗ ꯇꯥꯔꯒꯗꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯇꯧꯔꯣ ꯍꯥꯏꯕꯤꯔꯦ ꯇꯥꯡ 16 ꯀꯅꯥꯝꯇ ꯀꯩꯝꯇ ꯇꯧꯕꯤꯗ꯭ꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯉꯁꯤ ꯏꯟꯗꯤꯐꯤꯅꯤꯠ ꯕ꯭ꯂꯣꯀꯦꯠꯁꯦ ꯃꯇꯝ ꯀꯛꯇꯅ ꯆꯠꯊꯔꯛꯄꯅꯤ ꯉꯍꯥꯟ ꯇꯥꯡ ꯉꯁꯤꯒ 6 ꯁꯨꯔꯦ ꯑꯩꯈꯣꯏꯅ ꯕ꯭ꯂꯣꯀꯦꯠ ꯍꯧꯖꯔꯛꯏꯁꯦ ꯌꯥꯔꯒꯗꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯂꯝꯕꯤꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯝꯕꯤꯌꯨ प्रजा के अवाब से येंबियो खांग बद लोई वारे खोइसे नाकन सिदा दोती पाइप ने नाम लेरिए डिपार्टमेंट के मी सिंगसिना सिगे पाइप से लौथोकपियो सिना मरम मोइरगा सेमदबने हाइरे हुजिकसे पाइप से लौथोकपियो करिगुम लौथोकपिदा तारगदी अखोइ प्रजा मयामना लौथोकजगने हाइबगे वारिप से लैजरे करिगुम लंबी से पाइप से लौथोकपा अदुगा लंबी से मखाताना याम थुना सेमबिदा तारगदी अखोइ मतम कक्तबिदा ब्लॉकेट से दम तौरानी लंबी तखाइजरनी इम्फाल वेस्ट कमांडो टीम अमना मियो एम ब्राउन शुगर किलोग्राम मंगागा कोनना फारे हाइरे पुलिस न फारबा मियो एदुगी ममिंग फुंद्रै मयुम वकील अहमद चही 15 अपोकपगी ममिंग फुंद्रै मयुम शरीफ खान लिलोंग तुरेल अहनबिदा लैबा दारुल उलुम मनाक्तगिनी हाइरे थौदोक असिगा मरी लैनना बाउपरादा लैबा इम्फाल वेस्ट एसपी ऑफिस की कॉन्फ्रेंस हॉल दा पाउमी सिंगा उनबा अमदा इम्फाल वेस्ट की एसपी के एसएच शिवकांतना हाई ngarang nungthil pung ama makhai taba duaida mahaki mityeng makhada इम्फाल वेस्ट के एडिशनल एसपी ऑपरेशन एम अमित न सुपरवाइज तौबा इम्फाल वेस्ट कमांडो की ऑफिसर इंचार्ज इंस्पेक्टर पी अचौबना लुचिंग टीम अमना इम्फाल वेस्ट डिस्ट्रिक्ट के मनुंग चन्ना सिंजमई पार्किंग द लैबा एमएस रामो सिंह एंड सन्स की मायोकनबद लैरिबा मार्केट शेड मनाक्ता अचत अवोक सिंह चेक तौबा मतमदा कांचीपुर रोमदगी लाकपा अंगोबा मचुगी टाटा मैजिक रजिस्ट्रेशन नंबर MN04A 9902 खामदुना चेक तौखे चेक तौबा दुदा पैसेंजर अमगी बैकपैक प्लास्टिक पैकेट मंगा यामना चिंगनानिंगाई ओइबा मोंगदा यावरंबा थेंगनखे प्लास्टिक पैकेट अदु नार्कोटिक आइटम ओइरंगनी चिंगनाबदगे नुपा अदु ngaihak डिटेन तौदुना थमखे खुदक्ता मफम अदुदा इम्फाल वेस्ट कमांडो की डिप्यूटी एसपी वाई किशोर चांद मैतै लाक्तुना प्लास्टिक पैकेट सिंग अदु विटनेस अनि यावहल्लगा हांगदोकपदा सस्पेक्टेड ब्राउन शुगर यावरंबा थेंगनखे पुलिसना पोटलम सिंग अदु सीज तौबगा लोइनना पोटलम सिंग अदु पुरखिबा नुपा अदु फाखे पुलिसना फागतलबा पोटलम सिंग अमदी मियोय अदु सिंगजमई पुलिस स्टेशन दा मखा ताबा लीगल एक्शन लौखतनबा सिनखरे हाइना एसपी असिना मखा ताखे ड्रग का मरी लेनबा केस सिंगसिता अखोय यामना ngang ocha haiba tare nauriba adum college kumba tamnariba ngang singsi सिजनरगा और मोय मसामक सु तुम इनरोल तौरगा ड्रग की केस ता यहन बसी मसी यामना लाइबक थिबनी अदुना अखोय पुलिस की साइड तेगी अपील तौजरी सी प्रजा सिंगदा ड्रग हाइबसी यामना अखोयगी सोसाइटी सिदा अदुकी मतिक यामना चाउना नहा सिंगदा अदे फ्यूचर जनरेशन दा अमांग ओहनबा फ्यूचर पिलर ओइगदो मयाम अमा ड्रग की लांगदा थुहलगा अखोय मंगहनदना सोसाइटी सी याम चाउना मांग पयाबगी लैरिबनी मसी खंग खंगना अखोय तौरिबा सिंगसी अखोय सुखै सोइदना फागनी अदुगा मगी पुंगम थोपा पनिशमेंट अदु फंगनी आयन की खुची अदुम सांगबनी क्रिमिनल सिंग अदो मखोय मखोय की लाइफ तो लोइना द साता गनी है दai थमजके ngarang मक्ता सु अखोय की नाप की 2017 की केस अमदा 15 इयर्स की कन्विक्शन फंगिदुनी अतोप थौदोक अमद इम्फाल वेस्ट कमांडो टीम अमना गाड़ी हुरानबा मियोय अनि गाड़ी का कोना फागत पंगमख्रे पुलिस न फारबा मियोय अनि अदुदी एमडी नवाज शरीफ चही 53 अपोकपगी ममिंग लेखिद्रबा एमडी फसेहुद्दीन लेफम थौबाल डिस्ट्रिक्ट की मनुंग चनबा संगायुमफम चेरापुर मयाई लेकाइदगी अदुगा अतोप मियोय अदुना ममिंग न एमडी अताउ रहमान चही 19 अपोकपगी ममिंग एमडी अजमर लेफम लिलोंग तुरेल हनबी उबाक थोंग मखादगी नि हाइरे पुलिस न एमडी नवाज शरीफ तगी उत्मचुगी होंडा डायो रजिस्ट्रेशन नंबर MN 01AE 0889 फागत पंगमखी अदुगा MD अताउ रहमनदगी अमुबा अमदी अंगौबा मचुगी रॉयल इनफील्ड कॉन्टिनेंटल GT 650 ट्विन अमा फागत पंगमख्रे थौदोक असिगा मरी लेनना पाउमी सिंगा उनबा अमदा इम्फाल वेस्ट के एसपी के एसएच शिवकांतना हाई ngarang nungthil pung amaga minute yankhai taba duaida mahaki mitheng makhada इम्फाल वेस्ट के एडिशनल एसपी ऑपरेशन M अमित न सुपरवाइज तौबा इम्फाल वेस्ट कमांडो के ऑफिसर इंचार्ज इंस्पेक्टर पी अचौबना लुचिंग टीम अमना इंपैक्ट टीवी ऑफिस बिल्डिंग मनाक नंबुल तुरेल मपांदा अचर वोक चेक तौबा मतमदा मियोय अमा होंडा डायो थौदुना कखुलोंगलोमदगी यामना चिंगनबा मओंगदा लाकपदा खामदुना चेक तौखी चिंगनबदगी मियोय अदु डिटेन तौदुना थमखी वहांग पाहोंग चथबा मतमदा मियोय अदु MD नवाज शरीफ नि हाइबा खंगबा ngamखी लोइनना महाकना थौरखिबा होंडा डायो अदु PWD vehicle parking site तगी हुरालकपनि हाइबा खंगबा ngamखी नाकल अमरोमदा थाजबा याबा पाउगी सोर्स अमदगी वाइथो पुलिस आउटपोस्ट की पर्सनल अमदी इम्फाल वेस्ट कमांडो के ऑफिसर इंचार्ज इंस्पेक्टर पी अचौबना लुचिंग कंबाइन टीम अमना नुंगथिलगी पुंग 12 मिनिट यांखै चटपा अदुवाइदा वाइथौ बाजार एरियादगी गाड़ी हुरानबा केसता चेनबा MD अताउ रहमान फाबा ngamखी वहांग पाहोंग तौबदा महाकना हुरालकपा रॉयल इनफील्ड कॉन्टिनेंटल GT 650 ट्विन लिलोंग उबाक थोंग मखा इदिगर रोड
nganglo lokon da lot sinduna thamli haiba khangbangam ki khudakta combine team aduna mafam adu changsillaga gari adu recover tawbangam ki police na fagatlaba gari sing amadi mioi sing mari leinaba police station da makhataba legal action lokhatnaba sinakre makata na mioi sing asigi thabak tawminaba fagatnaba police na thabak paikhatpa hore haina SP asina makhata ki MD Atawraman Shay Kunithoi, son of MD Azmir of Lilong Turel Hanbi Ubak Thong Makha. At the Mamondagi Akuna recovered Tobusi, Royal Enfield Continental GT 650, twin white and black in color, without registration number. Laiba Kuidriba, Am Haliba Garini number plate Hadriba. Hariba Kiesasi, already Singjamai Tanada, Nahantam Kuntritamang, Nayuk fire Amato, Gari Hurali Basing Sisu, Praza Sinam Nawana, Pamjana Lajaba, Gari Sing, Laiba Laiba Umpuran Baduksiki Kinosi, Poyamna, criminal minded or Basicumba Kenosi, activities in Taudanaba, Tauriba Gangus, in Chitapoi, Karna, Hairi, Garifura Lebasing Jisu, Troy Napoi Parakania, Dogamatungina, Poi, I knew Matungina Sarshi Toroga, I'm not two with the conviction from Nanapoi, Kanna Honagani. Special Judge and the NPS Thobal na Thobal Mojing Lamkai de Get Draka Korana Fakiba Mue Ama under Section 21C NDNPS Act under Special Trial NDNPS ki makhada jahi taramanga jail da lainaba amadi lupa lakama fine thina ba yathang pikre jail da lainaba yathang fangkraba myo edudi moizing mayai laikai dege MD Rakibur Rahman jahi kuntra mari mahakumja English ani ga taratareta NAF PS ki SI PH Bulbul na brown sugar kg amaga konan na Thobal moijing lamkhai degi fagat laba matung mahaki mathakta case ama panduna chatharakibane Matang Swaisida break Amalojage break Matungda Mastec Complex Takhelda National Science Day Gitauram Pangtoki Bagi Pau Amadi Manipur Amasong Maling Bitongan Tongan Ba Ipau Singpudun Lakchage Impact News Meeting Tatun Lebio. Free admission. Kindergarten Montessori School, a co-educational senior secondary English medium school, is the best childcare school in Manipur. School is provided free admission for preparatory, nursery, KG. School is awarded Excellence in School Education CBSE 2019, Best Public School with Academic School 2020. Salient feature of the school, eco-friendly school campus, highly qualified trained teachers, 24 hours CCTV surveillance, audio-visual learning, Wi-Fi school campus, co-curricular and extra-co-curricular activities, well-furnished school infrastructure, robotic labs, bus and van service available. Kindergarten Montessori School, Sagolban Takyal Kolomleikai, Imphal West. Lengshin Bidou, North AOC the Labour My Parkway Dental Clinic, the Angangamadi Ahandi Makal Makakayagi Yagi problems they are lying jelly. Amadi Angangi treatment Gidamak Akanan 30% discount supijuri. Akupamaro Gidamak, Akogi contact number 9366478718 the Paw for Widow. Presto Personalized Wonders, Imphal da nauna hangdok jari, Hairiba asida personalized gifts, corporate gifts, awards and mementos, home decor, office rubber stamp na chingba potlam sing, mafam asida pangbigani, ngasi maglangsing birau, Tilakras Enterprises, Presto, Tangal Bazar near Kasturitong, Imphal. Contact number 0385-244-9025 natraga 98621-00456. Mayam bom kana taram nok chiri bulletin asigi makhata ba pau miyam de bizare Science and Technology Department da sel yamna later basu science saukhatna ba angam bathak ta hotna gani haina Science and Technology Minister TH Biswajit na phongdokre ngasi Manipur Science and Technology Council Mastec Imphal STFM MAPS Maska amasung Janim na sinduna takel da Mastec the complex da pangthokiba National Science Day gi thoram da wafam asi phongdokibane thoram adu da Biswajit na Science and Technology chawkhatna kaidonung da chawkhat pangam loi mahiroi sing amadi lamdam asigi miyamna Science and Technology da hena thawai yaurakna bagi pandam da lamdam asida leiriba college sing amadi tongan ba mafam sing da chatuna Science and Technology gi matang da awareness pi bagi thabak lengak na kanna chathari science haiba asi mafam khudingmak amadi thabak khudingmak ta mathau tai ngasi pangthokliba National Science Day gi thoram asida mahiroi sing na masa na haijaba Science and Technology gi potlam sing semduna utliba asi thagat ningai ni lengak asina draki
mayok to changsilakliba khongjang asida su science and technology sizinaba yauri lamdam asida science and technology chawkhatnaba hotnabada laingaki maikaidagi su angamba mateng pangani haike thoramadu DM University gi Vice Chancellor Professor N Rajmohan amasung Science and Technology gi Commissioner M Yai School Maitai su saruk yakhe Science and technology, we need to do something. I took contribution to the I the minister. I put a one from a post forever. Other posima, I see 8 of the science encouragement people. I can suggestion TV. I can see ministry guideline give to the science stream, the science lums that Mapam Kudimata science carino, the science and Tawayon with the awareness came Amatona with them every college in Kudimata Hanku Tabachi, which are Tari, Panku, Matam, the Karimukra, Torambasina, Equity, Cement, some Kudimata science and technology, the lack of employing, the lack of the Bantu Kudima, which has to get one, but something nothing Lehodo, Aduna Kunataka. Awang nong puklamdam gi iconic figure ma oiriba Padmasri Major Bof Kating MC MBE gi makokomon gang mari lainana DG Assam Rifles PVSM AVSM YSM PhD Lieutenant General PC Nair Madi IG Assam Rifles VSM Major General Ranjan Sarawat VSM na ikai khumnaba utkre headquarter IGR South pangthoki bathoramaduda Major Bof Kating gi machanopa John Kating amadi military gi maru oiba singna saruk yakhe Major Bof Kating World War II gi matamda Maming Lairaba V Force the Matau Taurami, Assam da Kumja English Singamaga, Jamapan Gayangkaigi, Yua Hakiba Matam the Mahakna Ningtin at Matau Kibaki Matakta, Manipur, Arunachal Pradesh, Nagaland Amadi Sikkim State ki transition period tesu achoba Taudang Loki, Loina Mahakna, Kumja English Singamaga, Jamapan Gayangkai Matoida, Tawang the India ge tricolor Chinkat Kiba, Ahanba officer Oibasu, Sakhangba Oina President of India Dr. Rajendra Prasadna, English Singamaga Jamapan Gayangkai Tareta, Padmasri Mana Pidunikai Naba Utkibane, Nasigi Tauramaduda DG Assam Rifles, Lieutenant General PC Nayarna, Major Bof Katingi, Katokpangamba Utki, Tauramadugi Manungchan Class 10 Namasung 12 Board Exam da, Makok Matang Tarakraba, Tangkul Mahiro Singda, Manamas Matum Piduna, Ikaikum Naba Utki. He was brought up in very, very trying circumstances, very difficult situations. He used to walk 10 to 12 miles every day just to go to school. And if you look at his contribution, starting from the first job that he took up as a teacher, to the ultimate, the last one where he was an ambassador in the neighboring country of Myanmar for a teacher, then a soldier in the Indian Army, then an Assam Rifles officer, then the biggest achievement of his hoisting the Indian flag at Tawang, which I would consider the most outstanding achievement of his lifetime, because if that flag was not hoisted then in the early 50s, that was also a time when the Chinese were making forays everywhere, Tibet and other places. Arunachal would have never been part of India, then Nepal would truly have never been part of India. And what strategic importance Arunachal has is known to all of us. And anyone who's gone there would tell you how significant this achievement was. Today when I see that there are students who studied in all states, Nagaland, in Manipur, in Maharashtra, in Delhi, and in places like Delhi, Maharashtra and all, to get these kind of percentages, 94, 95% is something outstanding. While I could meet only 2 or 3 of them here, the others who are not here, please do extend my sincerest felicitation. And in times to come, all of you would surely make Tangkuls proud, Manipur proud, the Northeast proud, and of course the Indian nation would be very proud of you all. Social Welfare Department ge District Child Protection Unit Imphal East na sinduna Waiton Maning Laikai Community Hall da PRI members sing amadi VLF members sing da Juvenile Justice Care and Protection of Children Act 2015 amadi POCSO Act ki matang da sensitization program mga sipang thokre thauramadu da Waiton Gram Panchayat ke former Pradhan Pukrambam Surbala Mangal Village Level Federation Chingarel Tejpurgi President L Kiran Bala Child Marriage Prohibition Officer Imphal East Chongtham Roshan amadi District Child Protection Officer Indrani Chongtham na chingban sarukyaki thauramadu da Manipur High Court ke Advocate Thiam Rajkishore na POCSO Act ki matang da amadi Child Welfare Committee Imphal East ke Chairperson oiramba Manipur High Court ke Advocate Irengbam Bikramjit na JJ Act ki matang da wangangki Adi angangi maru yam maru oiba ek ani ne haina khanna sinjabane JJ ek amasung POCSO ek se ko aduga ek ani je mayam punna khangminnaraga angang da sathariba crime sing asi thengna bada amasung thingbada mateng oigani khalaga sinjabane khoije si loiraga khetrigau kendra rom sengani ko adu hana ju mayam am ju singare
District Skill Committee Chandel na sinduna Chandel DC Complex ki Mini Secretariat Labor Multipurpose Hall da nongmagi oiba skill mela pangthokre thawramadu da Deputy Commissioner Chandel Mayanglambam Rajkumar na inkhalakliba nahasing da thabak marang kaya na fanghanabagi dama government khaknatana private skill developers sing amadi entrepreneur amadi mioi khuding na skill development gi thawram pangthokpa mathau tai haiki thawram asigi manung chana school oja sing khaktagi oiba numit tarukni Chupna Chathagadaba IT training program amasu haudoki skill mela asida government amasung private skill providers and companies haibadi ITI Chandel JSS Chandel CPET NIELIT Syntex JCRE Skill Solution Eastern Motors Go Aviation Green Ken Myra Foods J6 na chingba singna sarukyaki Haukiba December kun mathoida tubung da thokiba laibak thiba accident da laikhidraba singi imung manungda Sagolban Assembly Constituency gi MLA RK Imona Sel gi mateng pikre laibak thiba thodok aduga mari leinana MLA RK Imona Sel gi tengbang pigani haina lauthokraba matungda ngarang BJP Sagolban Mandal gi mihut singna yaripok top chingtha da chatuna Thambalno Higher Secondary School campus da achamba thawram amaga loinana sel oina lupa lising yangkhai gi tengbang khutsinaki thawramadu da BJP Sagolban Mandal gi President Dr. H Ruhikanta Sharma Vice President L. Sivananda, Imphal Municipal Corporation IMC Ward Number 7 gi Corporator RK Jiten, Ward Number 10 Corporator Salam Tiken, BJP Sagolban Mandal General Secretary W. Samananda, BJP Andro Mandal gi President Babu Amadi Thambalno Higher Secondary School gi Principal SH Bimol na chingba mioi kayana sarukyaki. Pagi higher secondary sida lakcharaga legi drabagi manung singda sinaba lakchabani yamna nungai taba हाइजबताय मियोय बुखुदिमक चटपा हाइबसे लोइनम चखिदोइनि अमत लेहौरोय अदु ओइरगसु इंखलैबा चासिंग छात्र महिरोसिंगना मनुंग मतमना चादना चखिबा अदुगा वार्डन वजाना चखिबदो अदुगी दमक्ता कोई बीजेपी छौमन मंडलगी माइकैदगी अदुगा छौमन केंद्रगी ओनबे एमएलए सी आरकेबुगी माइकैदगी यामना नुवाइतबा अदुगा मनुंगी अवाबदसु सरुग याजरी हाइबा वाफुगे Saknairaba playwright, critic amadi theatre director Buddha Chingthambo Manipur Samata Sahitya Academy gi state president oina academy asigi national president Dr. DS Tandekar na hapkhre pharmacy Manipur gi Saknairaba theatre Sumang Lila amasung culture gi icon oina sakhangnaraba Padma Shri Warepanabana nonga khibadagi hangduna leirakhibane Buddha Chingtham theatre art chahi nifunipan lom actor playwright critic theatre director oina Lisang sitna thabak tawrakpada natana cultural activist amasune India gi theatre gi khwaidagi wangba theatre gi sel gi mana piba Neta Award 2011 da su fangkraba playwright amani Aroibada bulletin asigi headlines amuhana miyamda thamjere Machine season aduna turel dagi nunglengoi pek pa yahandaba haiba firep state cabinet na laure athubada gadget fonglagani haina chief minister N Birena fongdokre Olak pachahi ani gi matungdagi di Manipur asi maida mipal tangdaba state ma oiragani haina power minister TH Biswajit na house da thazaba pikre Assembly gi mifam da mitei maitai bu ST list chalhanna ba warep lauraga center da recommendation thagadabani haiduna masing yamlaba miyamna lamlong kaithel dagi assembly tamna changsilakpada police ka muknakre Amasung National Highway 37 lambi sem da bagi mayok ta awang kunaw amadi Sagol Tongba apunba miyam na lambi asit da thoklaktuna Sagol Tongba bazar da lambi tingbagi khongjang changsingkre Matang swai sida bulletin na solution jare Manipur amasung maling bitongan-tongan mafam sing da thokliba ipaw sing idamak impact news meeting tadun lebi Anaba kudakta fanabagi damak Bolinimax. Masigi 2% diclofenac formula na anaba bu chumnagi spread